ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯌꯥꯏꯇꯝꯕꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯇꯣ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯇꯨꯝꯕꯨꯡ ꯑꯗꯨ ꯃꯆꯤꯡ ꯃꯁꯣꯜ ꯅꯥꯏꯅ ꯉꯥꯔꯪ ꯉꯥꯔꯪ ꯉꯥꯡꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯗꯨꯃꯛ ꯎꯞꯁꯤꯜꯂꯒ ꯂꯩ꯫ ꯇꯣꯂꯦꯟꯅ ꯍꯧꯒꯠꯅꯕ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯆꯤꯡꯅꯔꯗꯨꯅ ꯂꯥꯏꯑꯣꯛ ꯇꯤꯟꯅꯣꯛꯄ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯒꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯑꯗꯨꯗ ꯅꯥꯟꯊꯕꯤꯒꯦ ꯇꯧꯕꯒ ꯃꯈꯨꯠ ꯑꯗꯣ ꯃꯄꯥꯒꯤ ꯀꯣꯛ ꯑꯗꯨꯗ ꯍꯦꯛ ꯊꯦꯡꯂꯨꯕꯒ ꯃꯩꯅ ꯄꯣꯛꯄꯒꯨꯝꯅ ꯄꯣꯛꯈ꯭ꯔꯤ꯫ ꯇꯣꯂꯦꯟ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯉꯤ, ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯑꯁꯨꯛ ꯈꯟꯕ ꯃꯌꯥꯏꯁꯤꯕꯨ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯟ ꯁꯣꯟꯗꯨꯅ ꯈꯣꯡꯐꯝ ꯍꯟꯗꯣꯛꯏ꯫ ꯇꯨꯝꯕꯨꯡ ꯑꯗꯨ ꯃꯆꯤꯡ ꯃꯁꯣꯜ ꯅꯥꯏꯅ ꯉꯪꯂꯝꯕ ꯑꯗꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯃꯔꯥꯏꯕꯛ ꯑꯗꯨꯅ ꯂꯩꯔꯥꯏ ꯑꯗꯨꯗ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯗ ꯀꯟꯅ ꯌꯩꯁꯤꯜꯂꯤ꯫ ꯇꯣꯂꯦꯟ ꯃꯄꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯒꯤ ꯂꯋꯥꯏ ꯃꯄꯥ ꯑꯗꯨꯗ ꯃꯉꯛ ꯈꯔ ꯅꯣꯟꯊꯔꯒ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯑꯃ ꯁꯣꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯨꯝꯕꯨꯡ ꯑꯗꯣ ꯃꯁꯥ ꯐꯥꯊꯔꯛꯂꯤ꯫ ꯃꯁꯥ ꯑꯗꯨ ꯄꯣꯞ ꯇꯥꯅ ꯂꯩꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯇꯣꯂꯦꯟ ꯑꯗꯨ ꯃꯄꯥ ꯑꯗꯨ ꯁꯧꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯇꯁꯦꯡꯅ ꯉꯛꯂꯕꯅꯤ ꯉꯁꯤ ꯃꯄꯥꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯐꯝꯗꯗꯤ ꯇꯝꯈꯤꯗꯦ꯫ ꯃꯃꯥ ꯑꯗꯨ ꯀꯤꯈꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯤ ꯃꯃꯥꯒꯤ ꯃꯐꯝꯗꯁꯨ꯫ ꯑꯁꯦꯡꯕ ꯑꯗꯣ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯗꯨꯅ ꯊꯥꯔꯤꯛ ꯊꯥꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤꯅ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯅꯤꯁꯥ ꯉꯥꯎꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯈ꯭ꯔꯤ꯫ ꯇꯣꯂꯦꯟ ꯃꯄꯥꯒꯤ ꯃꯁꯥ ꯑꯗꯣ ꯂꯥꯏꯑꯣꯛ ꯇꯤꯟꯅꯣꯛꯄ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯇꯁꯦꯡꯅ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯇꯤ ꯃꯍꯥꯛꯅ ꯇꯥꯏꯕ ꯑꯗꯣ ꯉꯝꯂꯣꯏꯗꯕꯒꯤ ꯃꯃꯤ ꯂꯩꯕꯅ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯁꯥ ꯑꯗꯣ ꯃꯇꯝ ꯈꯔ ꯑꯃꯗꯤ ꯐꯥꯊꯕ ꯉꯝꯅꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯑꯃꯁꯨ ꯂꯣꯟꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯥꯔꯣꯟꯗ ꯀꯔꯝꯕ ꯂꯥꯏꯅꯣ ꯃꯄꯥꯅ ꯑꯣꯛꯅꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯊꯤꯒꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯗꯤ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯤ꯫ ꯑꯁꯣꯝꯗꯅ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯕ ꯌꯥꯕ ꯀꯌా ꯑꯃꯁꯨ ꯊꯤꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯪꯂꯥ ꯂꯪꯖꯤꯡ ꯈꯖꯤꯛ ꯐꯥꯎꯕ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯃꯛ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏꯈ꯭ꯔꯤ꯫ ꯂꯨꯁꯤꯗꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯤꯕꯇꯅ ꯃꯁꯥ ꯑꯗꯣ ꯄꯤꯛ ꯊꯟꯈ꯭ꯔꯤ꯫ ꯃꯍꯥꯛꯅꯗꯤ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕꯅꯤꯅ ꯎꯈꯤꯕ ꯐꯤꯚꯝ ꯑꯗꯣ ꯃꯤꯠꯃꯥꯡꯃꯛꯇꯗ ꯑꯗꯨꯃꯛ ꯁꯪꯁꯪꯅ ꯎꯗꯨꯅꯇ ꯂꯩꯔꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯂꯨꯁꯤ ꯑꯗꯣ ꯃꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯗ꯭ꯔꯤ, ꯃꯇꯥꯔꯣꯏꯁꯤꯡꯒꯁꯨ ꯄꯨꯟꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯗ ꯅꯨꯡꯁꯨꯛ ꯅꯨꯡꯆꯥꯅꯗꯨꯅ ꯂꯩ꯫ ꯌꯨꯝ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯑꯗꯣ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯂꯝꯗꯦ ꯊꯥꯡꯇꯤ ꯑꯗꯣ꯫ ꯊꯥꯡꯇꯤꯅ "ꯏꯕꯦꯝꯃ, ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯏꯄꯥꯗꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯗ꯫ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯏꯄꯥꯗꯤ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯇꯨꯅ ꯅꯁꯨꯡ ꯅꯃꯥꯟꯅꯕꯁꯤꯡꯒꯁꯨ ꯈꯔ ꯄꯨꯜꯂꯨ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯇꯝꯃꯨ, ꯀꯟꯅ ꯍꯣꯠꯅꯧꯅꯦ ꯅꯪꯕꯣ." ꯂꯨꯁꯤ ꯑꯗꯣ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯇꯨꯃꯤꯟꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯤ꯫ ꯊꯥꯡꯇꯤꯁꯨ ꯇꯧꯐꯝ ꯈꯪꯗꯦ, ꯀꯔꯤꯗꯤ ꯍꯥꯏꯔꯨꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯦ꯫ ꯅꯣꯡ ꯑꯁꯤꯁꯨ ꯃꯪꯉꯤ, ꯅꯣꯡ ꯃꯃꯤꯠ ꯑꯗꯨꯁꯨ ꯈꯔ ꯈꯥꯛꯏ꯫ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯍꯟꯗꯛ ꯊꯥꯡꯕꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯂꯩꯕ ꯂꯝꯄꯥꯛ ꯃꯆꯥ ꯑꯗꯨꯗ ꯖꯤꯝꯃꯤ, ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯄꯤꯇꯔ, ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯤꯗꯥꯛ ꯊꯛꯏ꯫ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ, ꯑꯗꯨ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ, ꯅꯣꯡꯁꯨ ꯆꯨꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ?" ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯣ ꯖꯤꯝꯃꯤꯗꯤ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ꯫ ꯄꯤꯇꯔꯗꯤ ꯈꯔꯒ ꯀꯤꯒꯟꯕꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯣꯏꯅꯦ ꯏꯇꯥꯎ, ꯆꯪꯅꯕ ꯇꯧꯔꯁꯤꯅꯦ꯫
Handak maraksi matam supati. Thangboy gi misido. Aidi itaw. Mit asida adom uduna layri. Robert amasung Peter. Makoy anina hairibado. Jimmy di thoyna tasindi. Thawa sadi. Adumak hidak ado. Glass aduda hay hayduna thai. Glass ahum mari di thakpa loiro matung. Robert amadi Peter bu yengna. Jimmy na asum na hairai. Itaw. Karisu tawroini. Kari kibra. Ay layri basidi. Hera nupa madaba. Kaisu tawroisi. Glass asimaga hijilao. Peter na glass adumaga hijili. Robert na hairai. Itaw. Hai so hai bani. Handakti thangboy gi misido. Mamangi matamdasu aduguma mawngdi amuktasu thengnadri. Ado magido. Aina sum khanbada. Thanggumbana kakhiba mali. Mahaki makokto. Adubu sabsabadi khangbana teda. Makhoyni wari sanari ngai sida. Nong adusu mamit adumak khakli. Akhak arauk tauri. Robert ki wahi adu tabada. Kharaki ganba Peter ado. Masa adu thak nikli. Jimmy adudi karemnaba minok amaga loina tuna. Nasungdana. Marina basa athongba ado. Laukhatuna sari. Robert na amuk makha tarai. Itaw. Matang budi yam sadri. Ay nakhoy da yam na tamningba pau amadi layri. Peter di kiwa na masa ado. Sumna famba fawa ngamsilaktri. Wadi ngangdi. Jimmy na amuk hairai. Kari wano haisibo. Haining balayra di hekta hayuni. Dong haigadabuni. Kim kaidi. Nisa phajana pankalakpa matanga oiri. Jimmy ado. Masa aduda aki tojungba karimata fawba natti. Robert na amuk hairai. Itaw. Nahan thangboy hoigi imungdo. Ma siba numit aduda. Makoygi yum ado. Yamna tamnay hai. Makoygi yumdi khulgi sidaidaga laybani. Ahing aduma yamna tamnay hai. Jimmy na matang sadana hairipliba kaya adu tabada. Peter adu kirabasu kina kha awang yengi. Pungmam mamlibani. Karisu mayak sengna ubanati. Amuk nong mamit khaklakpagi mangal adu khakni. Mafung kuning ado pungan ngalamliba ado. Jimmy na amuk hairai. Hera itaw. Hairisibu oida padabanida. Kaidagi tamnabanuda. Mi kinaba panghaida haijili oirinda. Aikhoy abuksu sikiba koikhidri. Ma siba numit kadi ithantani. Liido. Karimata tawunati. Ahingsi ithantani. Aikhoy mangola duda liisi. Noisu amata leksi adabado. Jimmy adu khara wajaw nganganba misak amani. Masana maheli haina satpa misakni. Yuga thakpaga asina amuk henjinkri. Mahaki haunabi ado hekta tawrai. Mina ngangbada nasungbidaba ado. Peter adudi tasengna wa ngangthokpa ngamdrabani. Mamit ado laukthokduna lay. Jimmy da tap napsinduna famduna laykri. Robert na amuk asumna makha tarai. Nati daw. Kaidi haijinbano. Haijinbaga natiko. Tasingba wani. Khulsi wawa launarabani. Khulapagi nakong yaukrabani. Nahan thangboy siba numit aduki ahingdo. Peter na marak khangda thatlaga. Masa adu pakatpoy thukatpoy asumna hairai. Yari itaw. Ay noy wari kata ngamaroy. Fari. Noisu yumda hanjinaba tawro. Noyna yadrabanina ayana hanjilanglagi. Yumda sangamage ko. Nakhoy ani lehoro. Asi hairaga Peter ado kirabasu kina amamba aduda mama aduna mayumda satkri. Robasu mayumda haninglabani. Adubu Jimmy mathanta thamlamba ado nungaitraduna mahaksu lairabani. Jimmy na hairai. Hera saning sasakrasanu. Itaw sanaraga asuk yamna punba nungaitaba sibo. Do itaw. Robert ay mapalang to thokigi. Itaw nang ehak leiramuko. Aikhoy anidi nongan fauba punkisi. Ko itaw. Asi hairaga Jimmy ado hagwatuna mapal thoki haiduna thokri. Robasu family matamasimaktada karomdaginu khangawdi.
ꯁꯒꯣꯜ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯖꯤꯃꯤꯗꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯔꯣꯕꯥꯔꯠ ꯑꯗꯣ ꯃꯃꯤꯠ ꯑꯗꯨ ꯆꯞ ꯆꯞ ꯌꯨꯡꯉꯤ꯫ ꯀꯔꯣꯝꯗꯒꯤ ꯁꯒꯣꯜꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯔꯤꯃꯠꯇꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯅꯠꯇꯦ꯫ ꯄꯨꯡꯃꯝ ꯃꯝꯂꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯊꯣꯛꯈ꯭ꯔꯤꯕ ꯖꯤꯃꯤ ꯑꯗꯣ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯔꯣꯕꯥꯔꯠꯇꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯃꯝꯕ ꯑꯗꯨꯗ ꯖꯤꯃꯤ ꯖꯤꯃꯤ ꯀꯧꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤ꯫ ꯈꯪꯍꯧꯗꯦ ꯖꯤꯃꯤꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯣ ꯔꯣꯕꯥꯔꯠꯅ ꯐꯝꯂꯤꯕ ꯃꯔꯤꯅꯕ ꯍꯥꯞꯂꯤꯕ ꯄ꯭ꯂꯦꯠ ꯃꯊꯛ ꯑꯗꯨꯗ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯛꯏ꯫ ꯔꯣꯕꯥꯔꯠ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯎꯔꯤ꯫ ꯃꯃꯥꯡꯃꯛꯇꯗ ꯁꯒꯣꯜ ꯇꯣꯡꯕ, ꯐꯤꯃꯨ ꯁꯦꯠꯄ, ꯊꯥꯡꯁꯥꯡ ꯄꯥꯏꯕ, ꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯅꯤꯄꯥ ꯑꯗꯣ꯫ ꯑꯁꯣꯝꯗꯅ ꯔꯣꯕꯥꯔꯠꯅ ꯀꯟꯅ ꯂꯥꯎꯈꯤꯕ ꯃꯈꯣꯜ ꯑꯗꯣ ꯄꯤꯇꯔꯁꯨ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯇꯥꯔꯤ꯫ ꯈꯔꯒ ꯀꯤꯒꯟꯕꯒ ꯑꯣꯏꯔꯤ꯫ ꯄꯤꯇꯔ ꯑꯗꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯉꯝꯗ ꯃꯌꯨꯝ ꯌꯧꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯤꯇꯔ ꯑꯗꯣ ꯃꯌꯨꯝꯗ ꯌꯧꯔꯤ꯫ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯍꯤꯡꯒꯤ ꯄꯨꯡ 10:30 ꯇꯥꯔꯝꯂꯤ꯫ ꯄꯤꯇꯔꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯤ꯫ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯀꯌꯥ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯀꯅꯥꯗꯁꯨ ꯇꯝꯃꯝꯗ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯁꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯈ꯭ꯔꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯥꯡꯇꯦ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ꯫ ꯈꯨꯂꯥꯛꯄ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯟꯅ ꯀꯧꯔꯛꯏ꯫ ꯊꯥꯡꯇꯦ ꯑꯗꯣ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯤꯀꯞ ꯈꯪꯇꯣꯛꯊꯣꯔꯛꯂꯤ꯫ ꯊꯥꯡꯇꯦ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯈꯨꯜꯒꯤ ꯅꯍꯥ ꯑꯃꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯡꯇꯦꯅ ꯀꯩꯗꯧꯔꯦ ꯅꯤꯄꯥ ꯃꯆꯥ, ꯑꯩꯕꯨ ꯀꯧꯕꯗꯤ? ꯅꯤꯄꯥ ꯑꯗꯨꯅ ꯈꯨꯂꯥꯛꯄ, ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯅꯥꯀꯟꯗ ꯂꯩꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯇꯥ ꯖꯤꯃꯤꯒ ꯇꯥ ꯔꯣꯕꯥꯔꯠꯀꯗꯣ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯊꯥꯡꯇꯦꯁꯨ ꯀꯩ ꯍꯥꯏꯕ? ꯑꯁꯨꯝꯅ ꯊꯥꯡꯇꯦ ꯑꯗꯣ ꯂꯝꯄꯥꯛ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯤ꯫ ꯂꯝꯄꯥꯛ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯔ ꯍꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯤꯃꯤ ꯑꯃꯁꯨꯡ ꯔꯣꯕꯥꯔꯠꯀꯤ ꯃꯃꯥ ꯑꯅꯤ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯋꯥꯟꯊꯗꯨꯅ ꯂꯥꯛꯅꯔꯤ꯫ ꯎꯍꯩꯗ꯭ꯔꯕ ꯑꯁꯤꯕꯒꯤ ꯐꯤꯕꯝ ꯑꯗꯣ ꯊꯥꯡꯇꯦꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯑꯀꯤꯕꯅ ꯃꯁꯥ ꯑꯗꯣ ꯊꯨꯝꯃꯠꯈ꯭ꯔꯤ꯫ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯅꯤ ꯑꯗꯣ ꯍꯛꯆꯥꯡꯁꯤꯡ ꯑꯗꯣ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯦꯒꯤ ꯃꯌꯨꯝꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯗꯣ ꯃꯤꯐꯝ ꯑꯃ ꯐꯝꯁꯤ ꯍꯥꯏꯅꯔꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯅꯠꯇꯅ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯈꯨꯜꯂꯥꯛꯄꯅ ꯁꯤꯟꯒꯅꯤ꯫ ꯑꯍꯤꯡ ꯑꯁꯤꯃꯁꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯌꯥꯔꯦꯛꯄ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯁꯨꯅ ꯇꯤꯜꯂꯔꯤ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯆꯥꯎꯅ ꯁꯥꯔꯤꯕ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯆꯧꯕ ꯑꯗꯨꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯐꯝ ꯑꯃ ꯇꯧꯔꯛꯄ ꯁꯪꯒꯣꯏ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯧꯅꯩ꯫ ꯁꯪꯒꯣꯏ ꯑꯁꯤꯒꯤ ꯊꯣꯡꯖꯥꯎ ꯑꯃꯈꯛ ꯄꯥꯜꯂꯤ꯫ ꯃꯤꯌꯥꯝ ꯁꯨꯅ ꯇꯤꯜꯂꯔꯤ꯫ ꯃꯤꯌꯥꯝ ꯇꯤꯜꯂꯔꯕꯗ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯐꯝꯅꯩ꯫ ꯈꯨꯜ ꯑꯁꯤꯒꯤ ꯄꯨꯀꯣꯛ ꯈꯨꯜꯂꯥꯛꯄ ꯑꯣꯏꯔꯤꯕ ꯊꯥꯡꯇꯦ ꯑꯗꯣ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯃꯤꯁꯤꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯄꯤꯇꯔꯗꯤ ꯃꯁꯥ ꯑꯗꯨꯗ ꯊꯀꯠꯄ ꯑꯀꯤꯕ ꯀꯌꯥ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯍꯥꯛ ꯖꯤꯃꯤ ꯑꯃꯗꯤ ꯔꯣꯕꯥꯔꯠꯀ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯜꯂꯨꯕ ꯑꯗꯨꯗ ꯃꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯡꯁꯥ ꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯥ ꯑꯗꯣ ꯅꯤꯛꯇꯨꯅ ꯂꯩ꯫ ꯖꯤꯃꯤ, ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯄꯤꯇꯔ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯦ ꯍꯥꯏꯕꯁꯤ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯦꯅꯗꯤ ꯇꯁꯦꯡꯅ ꯈꯪꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯤꯇꯔꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔ ꯍꯪꯅꯕꯒꯤꯗꯃꯛ ꯊꯥꯡꯇꯦꯅ ꯀꯧꯊꯣꯔꯛꯂꯤ꯫ ꯄꯤꯇꯔ ꯑꯗꯣ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯗꯨꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫